ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄꯒꯨꯝꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯃꯛꯀꯤꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯕ ꯑꯃꯅ, ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯃꯗꯤ ꯇꯣꯉꯥꯟ ꯁꯟꯗꯣꯛꯆꯕ ꯅꯠꯆꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯤꯔꯛꯂꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟꯒꯤ ꯃꯃꯤꯡ ꯁꯦꯟꯁꯤꯀꯥ ꯄꯤꯕꯝ, ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯅ ꯃꯤꯅꯔꯚꯥ꯫ ꯃꯈꯥ ꯇꯥꯔꯛꯄꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ, ꯉꯁꯤ ꯐꯥꯎꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯂꯩꯔꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝꯗ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯍꯟꯖꯅꯤꯡꯕꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜꯖꯔꯛꯄꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯊꯥꯖꯕꯤꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯁꯨ ꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯏꯅꯥ ꯑꯁꯤꯗ ꯅꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ, ꯍꯩꯅꯗꯕ ꯄꯜꯍꯩꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯏꯁꯥꯗ ꯊꯣꯛꯈꯤꯕ, ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯄꯥꯎꯗꯝꯖꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯃꯤꯅꯔꯚꯥ꯫ ꯑꯩ ꯏꯁꯥ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 3 ꯐꯥꯎꯕ ꯁꯤꯇꯤ ꯃꯣꯟꯇꯦꯁꯣꯔꯤꯗ ꯇꯝꯂꯛꯈꯤ꯫ ꯀ꯭ꯂꯥꯁ 4ꯗꯒꯤꯅ 8 ꯐꯥꯎꯕꯅ R.K. ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤꯗ ꯇꯝꯂꯛꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕ ꯇꯝꯂꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ, ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯄꯟꯖꯔꯔꯣꯏ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ꯫ ꯑꯩ 2012ꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀ꯭ꯂꯥꯁ 9 ꯇꯝꯂꯛꯈꯤ꯫ ꯍꯦꯛ ꯇꯝꯂꯛꯄꯒ ꯑꯩ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ, ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯃꯔꯛ ꯑꯗꯨꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯄꯤꯡꯀꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯤꯟꯅꯩ, ꯂꯣꯏꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀ꯭ꯂꯥꯁ 9ꯒꯤ ꯁꯦꯁꯟ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡ ꯆꯍꯤ ꯑꯃ ꯇꯝꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯊꯦꯡꯅꯔꯨꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯗꯁꯨ ꯍꯪꯈꯤꯗꯦ꯫ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯔꯨꯝ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ 2nd ꯐ꯭ꯂꯣꯔꯗꯅꯤ꯫ ꯐ꯭ꯂꯣꯔꯗꯨꯃꯛꯇꯗ ꯇꯣꯏꯂꯦꯠ 2 ꯂꯩ, ꯑꯗꯨꯕꯨ ꯇꯣꯏꯂꯦꯠ 2 ꯂꯩꯖꯔꯕꯁꯨ ꯑꯃꯗꯤ ꯑꯗꯨꯃꯛ ꯁꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯇꯁꯨ ꯍꯥꯡꯗꯣꯛꯄ ꯊꯦꯡꯅꯔꯨꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯤꯡꯀꯤꯗ ꯍꯪꯈꯤ, "ꯚꯥꯏ, ꯑꯁꯤꯒꯤ ꯇꯣꯏꯂꯦꯠ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯣꯡꯃꯇꯁꯨ ꯍꯥꯡꯕꯁꯨ ꯎꯗꯦ"꯫ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯄꯤꯡꯀꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯗꯨꯕꯣ? ꯈꯪꯅꯤꯡꯉꯨꯅꯨ, ꯀꯥꯟꯅꯗꯕꯗ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯆꯤꯡꯅꯕ ꯍꯦꯜꯂꯛꯈꯤ, ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯄꯤꯡꯀꯤꯗ ꯍꯥꯏ, "ꯚꯥꯏ, ꯍꯥꯏꯔꯛꯑꯣ, ꯅꯪꯗꯤ ꯅꯔꯁꯔꯤꯗꯒꯤ ꯇꯝꯂꯛꯄꯅꯤꯅ ꯈꯪꯂꯝꯒꯅꯤ꯫ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯏ ꯀꯥꯔꯛꯀꯅꯤꯀꯣ, ꯃꯤꯅ ꯈꯪꯅꯤꯡꯅ ꯍꯪꯉꯒ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯏꯅꯤꯡꯇ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ"꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯗꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯟꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯅꯤꯡꯗ ꯂꯤꯅꯤꯡꯗ, "ꯚꯥꯏ, ꯅꯪ ꯑꯇꯣꯞꯄꯗꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯩ ꯐꯥꯎꯕ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯗ꯭ꯔꯦ, ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯨ ꯆꯨꯡꯉꯤ꯫ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯈꯪꯕꯗꯨꯗꯤ ꯂꯤꯒꯦ"꯫ ꯑꯩꯅ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 3ꯒꯤ ꯔꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ 4th ꯄꯦꯔꯦꯗꯅꯤ, ꯍꯥꯞꯁꯨ ꯊꯥꯗꯣꯔꯦ꯫ ꯈꯪꯍꯧꯗꯅ ꯑꯁꯤꯒꯤ ꯇꯣꯏꯂꯦꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯍꯧꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯂꯣꯏꯅꯃꯛꯅ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫
ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯁꯥꯔꯅ ꯀꯅꯥꯅꯣ ꯑꯩ ꯂꯥꯡꯉꯝꯕꯅꯣ, ꯀꯞꯄꯤꯁꯦ ꯀꯅꯥꯅꯣ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯔꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯅꯦ ꯍꯥꯏꯅ ꯆꯪꯉꯛꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯞꯄꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯔꯒ ꯂꯩꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯐꯀꯤ ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯈꯪꯍꯧꯗꯦ, ꯍꯥꯐ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯛꯁ ꯗꯦꯗꯁꯨ ꯑꯗꯨꯁꯨ 4th ꯄꯦꯔꯠꯅꯤ꯫ ꯉꯔꯥꯡꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯃꯛꯇꯗ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯁꯦꯀꯦꯟ 10ꯔꯣꯝ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯤꯕ ꯃꯦꯗꯥꯝ ꯑꯗꯨꯅ ꯊꯣꯛꯑꯒ ꯌꯦꯡꯒꯦ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯡꯗꯨ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯐꯀꯤ ꯕꯦꯜ ꯇꯥꯈ꯭ꯔꯦ꯫ ꯃꯦꯝ ꯑꯗꯨꯅ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯑꯣꯖꯥ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯗꯨ ꯇꯝꯃꯤ꯫ ꯉꯔꯥꯡ ꯆꯪꯕ ꯁꯥꯔ ꯑꯗꯨꯅꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯇꯝꯃꯤ꯫ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯑꯃ ꯇꯣꯏꯂꯦꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯕꯦꯜ ꯍꯦꯛ ꯇꯥꯕꯒ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯈꯤ꯫ ꯈꯪꯍꯧꯗꯅ ꯗꯗꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯗ ꯇꯝꯃꯦ꯫ ꯑꯣꯖꯥꯅ ꯗꯗꯥꯗꯨ ꯐꯖꯅ ꯏꯁꯤꯡ ꯊꯥꯔꯒ ꯂꯥꯛꯅꯔꯦ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯗꯗꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ꯫ ꯑꯣꯖꯥ ꯃꯌꯥꯝꯅ ꯅꯪꯅ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯈꯤ꯫ ꯗꯗꯥꯗꯨꯅ ꯑꯩꯅ ꯇꯣꯏꯂꯦꯠ ꯍꯦꯛ ꯆꯪꯕꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯌꯥꯝ ꯁꯥꯡꯉꯤ, ꯌꯥꯝꯅꯁꯨ ꯋꯥꯡꯉꯤ, ꯃꯁꯛꯇꯣ ꯌꯥꯝ ꯀꯤꯖꯩ, ꯑꯃꯨꯕ ꯁꯦꯠꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯥꯈꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨꯒ ꯆꯤꯡꯅꯗꯨꯅ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯣꯏꯂꯦꯠ ꯑꯗꯣ ꯁꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯪꯅꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯪꯅꯔꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯇꯨꯡ ꯆꯨꯡꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯑꯁ ꯍꯥꯏ, ꯑꯗꯨꯗꯤ ꯇꯜꯂꯦꯍꯦ, ꯍꯩꯅꯗꯦ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯩꯝ ꯇꯧꯈꯤꯗ꯭ꯔꯕꯅꯦ, ꯀꯩꯝ ꯈꯜꯂꯨꯔꯅꯨ, ꯀꯩꯝ ꯇꯧꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯁꯨꯝꯅ ꯍꯧꯈꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗꯦ, ꯀꯅꯥꯝꯇꯗꯁꯨ ꯂꯤꯔꯨꯗꯦ, ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯏꯂꯦꯠ ꯆꯪꯕꯗꯁꯨ ꯍꯥꯡꯉꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯤ꯫ ꯀꯔꯤꯝꯇ ꯑꯀꯤꯕꯁꯨ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯐꯪꯗꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯝ ꯈꯟꯗꯦ, ꯀꯤꯕꯁꯨ ꯐꯥꯎꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨ 2013ꯒꯤ ꯁꯦꯞꯇꯦꯝꯕꯔ 25ꯒꯤ 4th ꯄꯦꯔꯠ ꯏꯪꯂꯤꯁ ꯀ꯭ꯂꯥꯁꯅꯤ꯫ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯇꯣꯏꯂꯦꯠ ꯌꯥꯝꯅ ꯀꯟꯅ ꯆꯪꯅꯤꯡꯂꯛꯈꯤ꯫ ꯃꯦꯗꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯏꯃꯥꯟꯅꯕꯤ ꯔꯤꯆꯥꯒ ꯑꯩꯒ ꯇꯣꯏꯂꯦꯠꯇ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯇꯣꯏꯂꯦꯠ ꯌꯧꯔꯒ ꯑꯩꯅ ꯔꯤꯆꯥꯗ ꯍꯥꯏ, ꯚꯥꯏ, ꯅꯪ ꯊꯣꯡꯁꯦ ꯉꯥꯛꯄꯤꯔꯛꯎꯀꯣ, ꯑꯩ ꯂꯣꯟꯁꯤꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯒ ꯑꯩ ꯆꯪꯉꯤ꯫ ꯃꯥꯅꯁꯨ ꯃꯄꯥꯟꯗ ꯊꯣꯡ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩ꯫ ꯑꯩ ꯊꯣꯔꯛꯑꯦ, ꯃꯥꯁꯨ ꯑꯃꯨꯛ ꯆꯪꯉꯦꯅ ꯆꯪꯈꯤ꯫ ꯑꯩꯅ ꯐꯅꯦꯛ ꯁꯦꯝꯃꯒ ꯂꯩꯔꯤ, ꯃꯥꯁꯨ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ, ꯃꯥꯁꯨ ꯐꯅꯦꯛ ꯁꯦꯝꯃꯤ꯫ ꯑꯩꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯐꯅꯦꯛ ꯁꯦꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯁꯣ ꯂꯣꯜꯂꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯎꯔꯗꯨꯅ ꯔꯤꯆꯥꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯩꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ꯫ ꯇꯣꯏꯂꯦꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯁꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯤꯆꯥꯅ, ꯚꯥꯏ, ꯃꯈꯣꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯀꯔꯤꯝ ꯈꯟꯗꯅ ꯊꯪꯅꯕ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗꯩ ꯑꯉꯥꯡꯁꯤꯡꯅ ꯋꯥꯜꯗ ꯕꯦꯟꯆ ꯌꯩꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯈꯟꯗꯅ ꯈꯨꯝꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯃꯨꯛꯀ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯍꯣꯕ ꯂꯩꯔꯤꯕ ꯃꯈꯨꯟ ꯑꯗꯨꯗꯒꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯤꯆꯥ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯦꯟꯊꯣꯔꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝ ꯍꯦꯟꯗꯣꯛꯈꯤꯕ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫
ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯦꯗꯥꯝꯁꯨ ꯄꯥꯈꯠꯇꯅ ꯊꯣꯔꯛꯑꯒ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤꯕꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯪꯈꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯐꯝꯃꯤ꯫ ꯑꯀꯤꯕꯗꯣ ꯐꯥꯊꯖꯩ꯫ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨ ꯍꯪꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯑꯗꯨ ꯂꯤ꯫ ꯃꯌꯥꯝꯅ ꯑꯩꯈꯣই ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯖꯕꯤꯗꯦ꯫ ꯑꯩꯈꯣই ꯑꯅꯤꯗ ꯑꯣꯏꯅ ꯅꯣꯛꯅꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯔꯨꯔꯤꯕ ꯑꯩꯈꯣই ꯑꯅꯤꯗꯤ ꯀꯤꯕ ꯑꯗꯨꯃꯛ ꯐꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯩꯈꯣই ꯑꯅꯤꯃꯛ ꯆꯪꯈꯤꯗ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯑꯩꯈꯣই ꯑꯅꯤꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯃꯛ ꯀ꯭ꯂꯥꯁ 8ꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯅꯤ 4th ꯄꯦꯔꯤꯌꯗꯇ ꯇꯣꯏꯂꯦꯠ ꯆꯪꯂꯨꯕꯗ ꯑꯩꯈꯣই ꯑꯅꯤꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯃꯛ ꯇꯥꯔꯛꯄꯗꯒꯤ ꯀꯤꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯈꯔꯅꯗꯤ ꯅꯣꯏꯅ ꯊꯦꯡꯅꯔꯨꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯊꯦꯡꯅꯖꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯊꯦꯡꯅꯗꯦ꯫ ꯚꯨꯠꯇꯣ ꯑꯩꯈꯣꯏꯗꯤ ꯀꯤꯕ ꯃꯥꯜꯂꯦ ꯀꯥꯏꯅ ꯃꯈꯣꯏꯅ ꯐꯥꯒꯤ ꯇꯥꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯗꯒꯤꯅ 8 ꯐꯥꯎꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯇꯝꯕ ꯍꯧꯈꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅꯕ ꯐ꯭ꯔꯦꯟꯗꯧꯅ ꯂꯣꯏꯅꯕ ꯃꯤꯁ ꯑꯃꯒꯤ ꯀ꯭ꯂꯥꯁ ꯂꯥꯛꯈꯤ꯫ ꯃꯥꯅ "ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯁꯨ ꯑꯣꯐ ꯇꯧꯔꯁꯦ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯒꯦꯝ ꯁꯥꯟꯅꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯁꯥꯟꯅꯅꯤꯡꯈꯤ꯫ ꯃꯤꯁꯅ ꯄꯦꯄꯔ ꯑꯃꯗ ꯋꯥꯔꯗ, ꯑꯜꯐꯥꯕꯦꯠ, ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯅꯝꯕꯔ ꯈꯔ ꯏꯈꯤ꯫ ꯁꯤꯀꯤ ꯆꯞꯄꯤ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯣꯏꯟ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯤ ꯈꯨꯠꯇ ꯊꯝꯈꯤ꯫ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯃꯣꯏ ꯂꯣꯏꯅ ꯂꯦꯞꯄꯒ ꯂꯩ꯫ ꯃꯤꯁꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯟꯅꯕꯒ ꯑꯩꯒꯅ "If there is any spirit in this world, please come inside the coin." ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯟ ꯑꯗꯨꯗ ꯂꯪꯈꯠꯇ꯭ꯔꯤꯐꯥꯎꯕ ꯆꯤꯟꯗ ꯍꯥꯏꯈꯤ꯫ ꯈꯪꯍꯧꯗꯦ ꯀꯣꯏꯟ ꯑꯗꯨ ꯂꯪꯉꯛꯏ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯅ ꯂꯪꯉꯛꯏꯕꯣꯏ ꯅꯤꯡꯗꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯅꯁꯨ "ꯑꯩꯅ ꯅꯠꯇꯦ" ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯤꯁꯅ "ꯃꯤꯅꯔꯚꯥ, ꯅꯪꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯣ" ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ "Tell me what's my name." ꯀꯣꯏꯟ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯤꯡꯒꯤ ꯋꯥꯔꯗ ꯆꯤꯡꯉꯤꯕ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯨꯅ ꯆꯠꯂꯒ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯀꯤꯔꯛꯏ꯫ ꯃꯤꯁꯅ ꯈꯨꯠ ꯑꯗꯨ ꯀꯣꯏꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ꯫ ꯃꯤꯁꯅ "Dear spirit, where are you?" ꯀꯣꯏꯟ ꯑꯗꯨꯅ ꯇꯞꯅ "Behind you"ꯒꯤ ꯆꯤꯡꯂꯤꯕ ꯋꯥꯔꯗ ꯑꯗꯨꯔꯣꯝꯗ ꯆꯠꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯉꯛꯈꯤ꯫ ꯏꯃꯥꯟꯅꯕꯅꯁꯨ ꯑꯃꯨꯛ "If you are here, please show me a sign." ꯈꯪꯍꯧꯗꯦ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯀꯦꯂꯦꯟꯗꯔ ꯑꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯦꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯃꯤꯁ, ꯁꯤꯗꯤ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯗꯨꯅ ꯃꯤꯁꯇ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯅ "ꯍꯜꯍꯟꯈ꯭ꯔꯁꯦ" ꯍꯥꯏ꯫ ꯑꯗꯨꯗ ꯃꯤꯁꯅ "Dear spirit, please go home." ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯏꯔꯁꯨ ꯀꯣꯏꯟ ꯑꯗꯨ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯤꯅꯤꯠ 3 ꯂꯩꯔꯒꯗꯤ ꯀꯣꯏꯟꯗꯨ ꯍꯣꯝ ꯍꯥꯏꯗꯨꯅ ꯏꯔꯤꯕ ꯃꯐꯝꯗꯨꯗ ꯇꯞꯅ ꯂꯦꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯣꯏꯟꯒ ꯄꯦꯄꯔꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯏꯟ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯨꯝꯖꯤꯟꯈ꯭ꯔꯣ ꯍꯥꯏꯔꯒ ꯐꯨꯝꯈ꯭ꯔꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯇꯣꯏꯂꯦꯠꯇ ꯂꯩꯕ ꯁ꯭ꯄꯤꯔꯤꯠꯇꯣ ꯑꯣꯏꯕ ꯖꯥꯠꯂ ꯉꯁꯥꯏꯒꯤꯗꯣ ꯈꯜꯂꯦ꯫ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯏꯁꯥꯗ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯀꯣꯆꯤꯡ ꯑꯋꯥꯔ ꯃꯇꯝꯅꯤ꯫ ꯄꯨꯡ 6 ꯇꯥꯔꯦ꯫ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨ ꯅꯨꯡꯗꯥꯡꯗ ꯌꯦꯡꯕꯗꯗꯤ ꯃꯝꯕꯅꯤꯅ ꯌꯥꯝꯅ ꯀꯤꯖꯩ꯫ ꯁꯨꯞꯅꯇꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯔꯨꯝ 4 ꯈꯛꯇ ꯃꯩ ꯊꯥꯜꯂꯤ꯫ ꯀ꯭ꯂꯥꯁꯁꯤꯡ ꯑꯗꯨ ꯀ꯭ꯂꯥꯁ 9, 10, 11, 12ꯒꯤ ꯔꯨꯝ ꯑꯗꯨ ꯈꯛꯇꯅꯤ꯫ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯩ ꯈꯪꯃꯨꯠ ꯃꯨꯠꯈꯤ꯫
ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕ ꯃꯁꯦꯟ ꯅꯛꯁꯤꯟꯅꯗꯨꯅ ꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯃꯝꯕꯅꯤꯅ ꯀꯤꯖꯩ꯫ ꯅꯥꯀꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔꯒꯤ ꯍꯨꯏ 3 ꯂꯩ꯫ ꯍꯨꯏ 3 ꯑꯗꯨ ꯉꯁꯥꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯃꯇꯧꯗꯣ ꯎꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ, ꯃꯃꯤꯠꯇ ꯂꯥꯏ ꯎꯕꯒꯤ ꯀꯞꯄꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯁꯨ ꯂꯥꯛꯂꯦ꯫ ꯀ꯭ꯂꯥꯁ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯒ ꯈꯣꯡꯉꯒ ꯂꯩ꯫ ꯄꯨꯡ 8 ꯇꯥꯔꯛꯑꯦ, ꯁꯨꯇꯤ ꯊꯥꯔꯦ, ꯀꯣꯆꯤꯡꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯅ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯠꯁꯤꯅ ꯇꯣꯏꯂꯦꯠ ꯂꯩꯕ ꯑꯗꯨꯔꯣꯝꯗ ꯌꯦꯡꯈꯠꯂꯨꯏ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯌꯦꯡꯉꯨꯕꯅꯣ ꯈꯪꯗꯦ, ꯑꯃꯨꯕ ꯃꯤ ꯑꯃꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯥꯟꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯀꯤꯕꯅ ꯈꯣꯡꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯁꯥꯔꯅ "ꯀꯨꯝꯃꯣꯅꯦ, ꯅꯣꯏꯒꯤ ꯄꯦꯔꯦꯟꯁ ꯂꯥꯛꯑꯝꯃꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩ ꯒ꯭ꯌꯥꯟ ꯈꯪꯂꯛꯏ꯫ ꯀꯤꯔꯝꯕꯗꯨꯁꯨ ꯈꯔꯗꯤ ꯐꯈ꯭ꯔꯦ꯫ ꯁꯥꯔ ꯂꯥꯛꯄꯗꯨꯗ ꯁꯥꯔꯒ ꯀꯨꯝꯃꯤꯟꯅꯔꯛꯑꯦ꯫ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯩꯅ ꯃꯃꯥꯗ ꯇꯣꯏꯂꯦꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯒꯦꯝ ꯁꯥꯟꯅꯈꯤꯕ, ꯑꯩꯅ ꯎꯈꯤꯕ ꯃꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯃꯃꯥꯗ ꯂꯤꯔꯦ꯫ ꯃꯗꯨꯗ ꯃꯃꯥꯅ, "ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯂꯥꯏꯁꯪ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯏꯁ꯭ꯋꯔ ꯑꯐꯕꯗꯤ ꯑꯣꯏꯅꯤ, ꯅꯣꯏꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯤꯗꯣ"꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤꯗ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯂꯥꯏꯁꯪ ꯑꯃꯠꯇ ꯁꯥꯕꯁꯨ ꯎꯗꯦ, ꯊꯝꯕꯁꯨ ꯎꯗꯦ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯗ ꯂꯥꯏꯁꯪ ꯑꯃꯠꯇ ꯁꯥꯕꯤꯅꯕ ꯍꯥꯏꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯥꯖꯕꯤꯔꯣꯏ ꯈꯟꯕꯅ ꯑꯗꯨꯃꯛ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀ꯭ꯂꯥꯁ 11 ꯄꯥꯁ ꯇꯧꯔꯒ 12 ꯀꯥꯔꯛꯂꯦ꯫ 2015ꯒꯤ ꯖꯨꯟ ꯊꯥꯅꯤ꯫ ꯗꯦꯠꯇꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯒ ꯔꯤꯆꯥꯒ ꯑꯩꯒ ꯐꯥꯔꯁꯠ ꯄꯦꯔꯤꯌꯠꯇ ꯇꯣꯏꯂꯦꯠ ꯆꯪꯉꯨꯁꯤꯅ ꯂꯥꯛꯏ꯫ ꯑꯩꯗꯤ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩꯗꯤ ꯃꯅꯨꯡꯗ ꯆꯪꯉꯔꯣꯏ, ꯅꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯪꯉꯨꯔꯣ ꯍꯥꯏꯔꯒ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯩꯍꯧꯔꯦ꯫ ꯔꯤꯆꯥ ꯈꯧꯇꯛ ꯈꯔ ꯆꯥꯔꯒ ꯇꯟꯅ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯇꯣꯏꯂꯦꯠꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯣꯏ ꯑꯅꯤ ꯀꯞꯄꯒ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯁꯤ ꯐꯥꯎꯕ ꯇꯣꯏꯂꯦꯠ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ 12 ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯊꯥꯗꯣꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯑꯩꯅ ꯃꯗꯨꯗ ꯍꯪꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ ꯀꯅꯥꯒꯤ ꯊꯋꯥꯏ ꯃꯩꯔꯦꯝꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕꯅꯣ? ꯃꯍꯥꯛ ꯀꯅꯥꯅꯣ? ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈ꯭ꯔꯕꯁꯤꯡꯕꯨꯗꯤ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯚ꯭ꯌꯨ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯖꯩ꯫ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯃꯇꯦꯡ ꯑꯁꯤ ꯅꯤꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫